Iningthau atai mafamda huranbadagi hendoktuna iningthaugi asidasu huranba adu laktuna iningthaugi leriba sana lupa amadi paisa mayam hurankhre. Pul amada thoiba kauba nupa macha ama leirami mahakini haibada kana amata leiramde piklingaidagi hauna atopa miyoi singi mateng pangduna lakpa miyoini aduga mana mateng pangnuba miyoi sing aduna mangonda nungsiduna paisa pibibasu yaurami madugi paisaduna mahaki imung punaba hotnarami aduga mahaki yungi nakanda paisa yamna paiba mani kauba nupa amasu leirami mahakti pukchel yamna pikpa masagi oijabata khanba nupa amani adubu nongma manigi yumdagi sakhangdaba huranba nupa amana manigi yumdagi yamlaba sel amadi sana lupa kaya huranbikhre adubu huraliba miyoi adu kanano haiba kananasu khanglamde adubu maninadi huraliba miyoi adu thoibani haiduna miyamda hairami aina sengna haibasini nangna hurankiba sel amadi sana mayamdo aingonda loina pirau adu natrabadi aina nangbu ningthauda taklaga madugi serak phangangani nate aidi adugumba huranbagi thabak adu punsida amukta tawdri matungdasu adugumba thabak adu tawroi adumna aingonda maral sibigano manina thoibana hariba wa adu karimta tadabida thoibana manigi sanalupa adu huranbani haina maral sirami madudagi miyamnasu manina haiba wa adu thazarami mani nangna haigumdana thoibase soidana huranba mali haidi magini haibada mama mapasu kana amata leite piklingaidagi hauna warak pinaba leitabna maram oiraga aduguma thabakto soidana ma natana tawningai mi leite manida natana atopa miyamnasu thoibada maral yamna sirami madudagi thoiba yamna nungairamde aina asuk thamoi sengna aina huranba natte hairabasida kana amatana aibu thajabidre aduna ai mafam asida leirubagi kanaba leitre aduna ai mafam asi thadoktuna satpana hena farani thoibana wafamsing asi hairamlaba matung mafam adu thadoktuna satkhirami adubu mahakna asum satpada ikhang khanghaudana nong churami madudagi mahakna manak nakpa turel amada hi tongduna asum satpada hi adu jangal amagi manakta yeikhanduna mahak jangal aduda nong tangami adubu mahakna ukha amagi makhada nong tanglingaida u mathak adudagi usik macha ama leimaida tarami adubu thoibana usik adu kanbirami aduga mafam sana usik macha adubu thambirami tanja aduda usik mapi adusu laami ima ai nong amadi nungsitna maram oiraga uthak asidagi leimaida tarakpani adubu nipa asina aigi thawai kanbiri karigumba nipa asi leiramdrabadi ai thawai soidana mangduna imaga hauji unaribase unaba phangamoy nangna aigi isagi thawai kanbire aina nangbu yamna thagatli aina ngamba nangi mating soidana pangani nahak mafam asida leiba sa usik mayamgi marolsu aina loina tambigani usik aduna thoibada mafam adu leiba
ꯎꯆꯦꯛ ꯑꯃꯗꯤ ꯁꯥꯒꯤ ꯃꯔꯣꯜ ꯇꯝꯕꯤꯕꯗꯒꯤ ꯊꯣꯏꯕ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯨꯔꯥꯟꯕꯗꯤ ꯂꯦꯞꯐꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯇꯩ ꯃꯐꯝꯗ ꯍꯨꯔꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯑꯁꯤꯗꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯤꯕ ꯑꯃꯗꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯑꯗꯨ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯥꯎꯊꯣꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯑꯇꯣꯞꯄ ꯖꯪꯒꯜꯗ ꯂꯩꯕ ꯑꯣꯏꯕꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯊꯣꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯊꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯄꯗ ꯎ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤꯗꯣ꯫ ꯎ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯆꯨꯝꯃꯤꯅꯦ, ꯎ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯊꯤꯕꯗ ꯎꯆꯦꯛ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯨ ꯀꯧꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩ ꯍꯥꯏꯅꯦ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯁꯨ ꯈꯪꯗ ꯃꯥꯜꯂꯦ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯪꯇꯞ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯡ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯔꯥꯖꯨꯁꯦ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯗ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯅꯥꯁꯨ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯌꯣꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯣꯏꯕꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯨꯔꯥꯟꯕꯁꯦ ꯐꯥꯔꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯂꯧꯔꯅꯤ, ꯑꯗꯨꯒ ꯃꯅꯥꯁꯨ ꯆꯥꯎꯅ ꯐꯪꯉꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯀꯣꯛꯂꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯕꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯪꯒꯜ ꯑꯗꯨꯗ ꯍꯨꯔꯥꯟꯕꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯁꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ
ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯒ ꯌꯨꯝ ꯊꯪꯅꯗꯨꯅ ꯂꯩꯕ ꯃꯅꯤꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕ, ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯅꯪꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯣ, ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯊꯣꯏꯕꯅ ꯃꯅꯤꯕꯨ ꯉꯥꯛꯄꯤꯗꯨꯅ ꯊꯣꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯈꯨꯜ ꯑꯗꯨ ꯄꯥꯟꯈꯤꯔꯝꯃꯤ꯫